अहानबदा हौजिक फाउबगी मरुइबा पाउ पिजरे हौजिमकी ओइनदी सोइदना गवर्नमेंट सेमलगनी हाइबगी चप चाबा वाफम लेट्रिबा माले हाइना स्पीकर टीएस सैटबर्टना फोंगदोख्रे मणिपुर गवर्नमेंट की थबक लौबदा अहानबा ओइना मणिपुर स्टाफ सिलेक्शन कमीशन ना सीबीटी मोटा रिक्रूटमेंट पांगथोकलगनी हाइरे अमदी मणिपुरी खुनाइदा महै लाइरेंबीगी फिदा हाइबसिदा नोमगी सेमिनार अमा खोंगनांग थाबा यूनिवर्सिटी दा पांगथोखरे खुरुमजरी आईसीबी पाउ मिरंग ताबिरी पुपनमुखपु तरामनोक चुरी हाउस फॉबगी मरुबा पाउसिंग मियामदा पिजरी उब फंगदबा साफु खरना लमदमसिगी मियामबु खम थेंगना वहल्ले मतम खरगी ममांगदा लेरंबा मणिपुरगा ngasiगी मणिपुरगा चाउना खेनरे हानगी तंगदु लैताबा मणिपुरगी सक्तमदा हंजिल हनबदा इखोई हाना पुनसिनबा मथौ ताई हाइना मणिपुर लेजिस्लेटिव असेंबली की स्पीकर टीएस सैटबर्टना फोंगदोख्रे या स्कूल असेंबली कॉन्स्टिट्यूएंसी की मनुंग चनबा भक्त आश्रम ग्राउंड मरांगखोम बोकुल मखोंगदा लैबा राइजिंग यूथ ऑर्गेनाइजेशन की मरफुतरा सुबा मपोक कुमोन मरी लेना पांगथोखिबा फाउंडेशन डे कम फेलिसिटेशन की थौरमदा फोंगदोखिबनी थौरंग मरी लेना क्लब असिना कोनबा मफमदा लैबा तोंगान तोंगानबा हिरमदा साहित्य अकादमी अवार्ड फंगलबा अमदी महै मसिंगी हिरमदा थोइदोक हेंदोकपा मियोय मापन इकाई खुमनबा उतकी महागदा मखा तारदुना लैबा के हौजिक ओरिबा अवाबगी मिकुबासिदा सिविल सोसाइटी ऑर्गेनाइजेशन क्लब सिंगना कोक चुंगसिनदुना पेंदबा साउनिंगबा कया काउथोकनदुना मतौ क्रमना लमदमसिदा तंगदु लैताबा हंजिल हंसिगे हाइबरोमदा संगसिन मिनबा चुंगनी लैकाय अमगी क्लब हाइबसी ग्रास रूट लेवल दा थबक तौबा इन्फ्लुएंशियल ओइबा सोशल इंस्टीट्यूशन अमनी लैकाय अमदा लैबा आंगांग सिंग अफबा माइकैरोमदा लमजिंग बीबदा क्लब सिंगे चोबा थौदांग लै अदुबु लाइबक थिबदी एखोइगी खुनाय सिदा हराव कुमै नत्रगा लैबाक की इरांग अमा लाकपा मतमदा मिपुंग खुदिंगबा मतम चाना यौरई अदुबु चौखत थौरांगी मतंगदा करिगुंबा खरा नैनसी हारबदी मतम चाना पुनबगी चांग यामना ने वाली मसिगी हैनबिसी एखोय अथुबदा सेमदोखौब चुंगनी लेवाकी अरुबा वाफम अमा खनबा नत्रगा थबक अमा पांगथुकसे हारबदी एखोय पुन्ना तौमिनबगी हैनबी हाना थमसे मतमना होंगलकपगी इरोइनना एखोयसु होंगदोक होंगजिन तौरगा तंथबा यावदना थबक पांगथोकमिनसी हाइखी छात्र सिंह पास तौरपदा मा वांगना फंगबदा लेकायना हराउदना कोइबदा ओपीबा अदुसु नाकन नमरोमददी क्लबसिना मतेंग पांगबै ngami हाबसि उत्पनि अदुना अखोयना तुंगदा लाकदबा हेना फबांगांग सिंगा खुदोंचाबा पीरगा क्लबना खंदोबिबि लेकायदिगी कना कना इमुंदा लाइक लाइसुदि याम तमनिंगबा याम होनबदि कंजबा मरायबु थीदना पैसा नुसाय खुदोंचादबा लैदना चटबा ngमद्रेना खलसे क्लब की मेंबर सिंग लुपा चाम चाम द खाइनबदसु अदुम माइ सिनबिबा ngame अदा क्लब हाबसे लु ना लौजे हाइजब तारे आइगोंदा मरमदि मागसे मियोबु कनबंगंबा मियोबुगी अवाबा कोपीबंगंबा अदुम कया मागी शक्ति लेरिबा क्लबसे खोनि इकाई खुमनबम थोई अमसुंग मदुगी मसक खंगना थबक तौबम थोई नै लौजे ngasi पांगथोइबा मौद्रा सुबा फाउंडेशन दे दगी लौरगा मखा ताबा लाकदब थबक सिंगदा लेबाकी ओइबा लेकाई ओइबा अदुम थबक कया पाखंबा ngamba ओइबिरो अदुगा मतम मतम की ओइना खोइना होंगलिबा फिबंगी मतुंगिना थबक तौबसु दरकार लै यामना इतन दन लैबसि खोइ दोगा खिदंग मिनमाइ सिंगबु समाज अमा ओइरसि पॉपुलर गवर्नमेंट सेम की मतंगदा पलदुना मियामना खौरांग नाइनोरिबा पॉपुलर गवर्नमेंट सेमनबा लेजिस्लेचर सिंगसु पुनसिंदुना सेम सारग लै अदुबु हाउजमकी ओइनदी सोइदना गवर्नमेंट सेमलगनी हाइबगी चपचाबा वाफम लैट्रिबा माले हाइनसु मार्कना फोंगदोकलमखी अदु पुल्लिदा पुन्दबगे सु लैते माइ माइगी हा मयुंगी थबा केंद्र थबा लैनबनि चथोंनबो रमनि पुन्ददि दम पुल्लिदा पाउ ताबदि मयाम ताइदु चमाले अखोइसु दु ताइ अदु मदुमगना त सोइद्रे हाबो पाउदि खुदोंना लैते आइ पाउ ताइ हाबदि सरकार सेमनि हाबनि चिंबा कना कनानो दुना सेमोरे ngangnabdi yang ngangnai adu thabo oina semladi leitne bomal Manipur government की थबक लौबदा अहानबा ओइना Manipur Staff Selection Commission ना CVT मोटर recruitment पांगथोकलगनी वाफमसी Manipur Staff Selection Commission MSSC लमफेल दंगसी पांगथोखिबा पाउगी मिफमदा कमिशन असि चेयरमैन रिटायर्ड IAS टी रंजित ना फोंगदोखिबनी मिफम अदुदा महाकना मखा तारदुना MSSC Act 2022 की मखादा लिंगलिबा कमिशन असिना Manipur government की लैरिबा डिपार्टमेंट सिंगी ग्रुप C अमदी D ग्रेड
3 amadi 4 gi post singi recruitment pangthoklagani pangthokadaba examination sing asi computer based test CVT gi khuthangda pangthokadabana senja thumja amadi lana tawgi mafam amata leiraroi masna government ki thabak lobada transparent amadi credible ohenbaga loinana efficiency lehelagani maramaduna haugalakliba mahiroi naha sing mama mapa singna aranba wakhalda pukning sonthana lakadaba recruitment singda Sonthadana lakadaba recruitment singda saruk yavinaba appeal tarakli loirana constitution commissioner sigi MTS tara launanabagi damak online apply taunanaba link su ngasidagi active ore district singi lairiba employment exchange singna matam lairinga da sponsor tauhanbiro haina appeal tarakli maruina grade 3 grade 4 group C di sunum hai matam sida khoi paisang sa pije dana paika tawraga kholaga du to khopa mayam do jik amata madugi poto lei re online da tawraga submit to godini upload to khotpa aduga even the admit card sisu admit card na generate to godini without that admit card nobody will be allowed to go inside the examination center. The commission reiterated to our commitment to fairness, accountability and the zero tolerance towards corruption, and this particular establishment of this newly commissioned adoption of CBT it will definitely is a new chapter in the public recruitment in the state of Manipur. Manipuri Kunaida Mahai Lairembigi Fida Havasida Kongnang Thaba University Gi School of Humanities and Social Sciences Kurai Kunchum Laikana Sinduna Nomagi Seminar Ama University Sig Auditorium da Pangthokre History Department Gi Head Dr. K. Bhagichandrana Moderator Oiduna Ngarianbam Khomba Pandit Manipur Pandit Loishang Kondumba Maivahanba Utrasang Lensana Konung Amasung Dr. T. Roychan Assistant Professor Department of Umanglai Haraubuna Resource Person Oina Wangangki Akang Ai Singna Seminar Asida Maitegi Kunaida Mahegi Lairembi Asi Huimu Nareng Subi mu Laiton Tiengbi Haina Kangnai Mahaki Senglaba Kobamasi Sengloi Seloi Langmai Singi Awang Nongpok Thangba Nongpok Ningthogi Dalai Lamdamasida Hinduism Lakpadagi Mafumasi Saraswati Kunda Haina Kangnaki Manipur Pandit Loishangi Matung Ina Lamta Thagi Kungatare ni Panba Numit ki Nongyaida Ira Thaunigi Thauram Pangthoi Mafumasi Hausi Su Adumak Lairi Lairembi Asi Selaima Hargasu Kangnai Pairengi Mangani Chanba Numita Silam Sintha Pangba Thauram Pangthoi Numirasida Huimu Nareng Sungbi Mukmu Laiton Tengbida Ira Thauni Tawi Hairi Hogi Kunai Sigi Chumai Tuan Basim Jing Sida Tuan Ba Lining Toe Laiman Yamley Adu Eragati Haiba Tuan Basim the Labor Lies Sikanan Haita Jim Simpam Dugi Pukuni Sky Hospital na Manipur amasung North East ki stage singda heart care service pirakpagi chahi tara subagi Thauram Hospital asina sinduna chingmerong da laiba classic grande da pangthokre Thauram adu da Rajya Sabha gi MP lesema sana jawba Sky Hospital gi chairman and chief cardiologist Dr. Sam Keso Larik yangbamna maroiba presiding member singoina sarugya khibaga loinana hospital asigi doctor nurse amadi staff singna sarugya khi Thauram adu mari leinana Sky Hospital na miyam gi seba tarokpa chahi tara subagi souvenir amasu phongki Thauram adu mari leinana chief guest oina sarugya khiba Rajya Sabha gi MP lesema sana jawbona Sinfam Kudingmakta Aikoi Tabak Tarabasu Maraibak Nungsiba Habasi Kwaidagi Maru Oi Manipurgi Awaba Kayagi Marakta Sky Hospital na Loriba Taudangasi Yamna Singthani Ngaini Naha Oriba Kayagi Marakta heart ki problem Hangalagli Basi Thidokpa Mathok Tai Mathok Taba Miyamgi Togol Toba Habasi Ishorgi Togol Tobuni Khanna Aikoi na Tabak Tokshiana Fongdoki Aikoi ki station leriba problem mayam aki akang Ngarega Tagoma Togpa Habadi Nuaina Tabama Togoda Nuaim Kanda Dumba State Money. Position Oi, Mamang Borele. Adona Sargo Bumbaleka to Nuaima Pom Tadoga. Adu Pulamo to overcome Toga. I states I like the Bayade Aduga Basiki Sky Hospital Sismana Lucky Base. I did work under the Pasin High the Sky Hospital said Laiba Manipur also notice Prazas Yadumba Shona Taraba Koina Kandina Vadumba Laishangama Maduda Laiba Doctor Mayam Expert Mayam Nurse Mayam Staff Mayam Duna Laishangu Labor Mandudi Munda Shona Panaloji
Khungang khuding Luna na thamduna Lunan bagi mitafam model Khungang amasung model assembly constituency ama ohenanaba Wangwe assembly constituency ki manung chanba yumnam huidrom thiang lai sang khongda Luna na thambagi khongthang MLA khuraijam lokena haudokre laikadu club amasung maira pai bisinga khusam naraga Wangwe assembly constituency ki Khungang khuding da chathagadaba Luna na thambagi khongthang haudokpa du kamari lenana MLA khuraijam lokena Wangwe assembly constituency ki manung chanba panchayat ki mafam oiva singdadi MG Narega gi makada job card paiva singi thabak suba haraga khangnariba sigi makada khul singi oina sit sengbagi thabak asi chathanai adubu municipal council na konba mafam gi oina di hariba khudong chaba si fangbalaite malem gi oina ngasi karidagi ohelakpano haiba khangba ngamdaba laina kaya ama nahalakli masi amora kai fataba mafam chadana langthokpa paisinbadagi oirakani hainasu thajanaba lainari Wanggo assembly constituency khagnatana Manipur gi oina su plastic bottle amadi atai plastic ki polam yauna turel khongbal ithai lokhong fawada langthabadagi paisillaga leibesu yaudaba nate hariba singa si sengdoklaga lunana na thamlaga laina kayadagi su ngakthokpa amadi lunan ba khungang ohelaga Wanggo assembly constituency na leiriba khungang sing lunan bada miyam na mitafam oigadaba model village model assembly constituency ohenana ba tha khudingi tang manga khudingi pangthokadaba lunana thambagi khongthang asi ngasi haudokpani haiki Now we come to my son, Kongstagi, Haudoga, Manipuri, Mapong, Yam Pazava clean village, Adumba, modern village, my young, but I mean, a Yam Pazava is the Yangi, young Bamway. I don't know, Maduma Pazava Kungang village, Moe, and nobody pandemia, the Luna, and Anna like by Kogi, Ramdams like my bells in Prazing, when Nikum Kudim sing, Gian Tamina, Pap Tamina, Adugi, the Makta, Quenasi, Adugi, Wakalon, the Quenasi, singing bus for self service and see, my bells, stay and Maru in a do a club, Silly now since Singapore. I put the Thaubal Wang Matabada Laiba Ruda Academy Haudokibai Chahi Kungenipan Mapung Parakpagi Foundation Degi Tauram Ngasi Academy Sigi Campus da Makal Mathel gi Thauram Kayagaloina Pangthokre Tharmaduda Manipur University Kanchipur gi Department of Education gi Head Professor Kaisham Sitaljit Athoiba Mithungland Manipur State Health Services DMPS Thaubal gi District Nodal Officer Dr. Jina Haikrujamna Thauramapu aduga singer actor Hamom Sadananda amashung Manipur folk artist Benita Laishram na khanaba mithunglen sing oina sarugyaki Thauram gi saruga moina academy sigi annual bulletin 2026-2027 miyamda phone ki bagal loina AISSE class 10 amasung AISSCE class 12 ki examination singda thoidok handokna mai pakalaba mahiroi sing 69 National School Games 2025-2026 ta Manipur gi mahut senduna sarugyaruba mahiroi sing school adugi best student West Teacher Award Fanglaba Oza Singsu Appreciation Certificate Sing Yantoki Tongan ba culture gi oiba jagoi saina chingba kaya academy adugi mahiroi singna utki Utkal Yuva Sanskritik Sangana Sinduna Thasigi Anidagi Taruk Fawa Orisha da Fangthokiba Taratare Suba Katak Mahotsav International Dance and Music Festival da Hindustani Semi Classical Vocal da International Sangeet Shiromani Sanman Award Amadi Manipuri Folk Dance da International Nritya Churamani Sanman Award Fanglakraba Ningtambi Thangzambu Wangkhai Angom Laikai Dalaiba Wal United Youth Club Amadi Women Social Welfare Club na Taramna Okre Tharamadudha World United Youth Club ki President RK Gokul Chandra Patron Member NC Achoba Amadi RK Sana Jauba Well Wisher T Bhufen Ningtambi Thangzamgi Oja Siji Guru Mayum Chiron Amadi Ningtambi Thangzamgi Mama Mapasu Sarugyaki Thauranga Mari Lenana Wangangloi Kayana Laikasida Haithoi Singthoiba Angang Amadi Miyoi Kaya Watana Leiri Mingchat Ama Purakba Haiba Sida Matam Kuina Honaduna Lakpagi Mahini Makhatanasu Hana Mingchat Purakani Haibagi Tajabalai Haiki While United Youth Club ki President RK Gokul Chandrana Orishagi Katakta Pangthokpa Hindustani Semi Classical Vocal Amadi Manipur Folk Dance da India ki Achoba Laivak kaya dagi lakliba artist singbu maithiba piduna lemjningai oiba mana fanglakpa haibasi araibanate ningtambi thangzamna laikai sigitanatana Manipur gi mingchat purakpa si chokthok changningai ni haiki mahagna makhatana World United Youth Club na ngasi fawba laikai sidi leiba art and culture sports amadi atai masana kaya da mingchat purakraba miyoi singda pungning thawatuna lakli India khaktanatana international level da su makhatana mingchat purakpa ngamba kaya laikai sidagi tholakhigani haibagi thajabalai ningtambi gumna laikai sidi leiba naha singnasu laikai sigitanatana Manipur gi hiram khudingmakta mingchat purakpa ngamna naba honasi haiki ningtambi thangzamna
matung daba kaya da so national and international level da ina khulaba simulaba Manipuri art and culture gi lamda tongan tongan ba mafam kaya da festival kaya da saru ya duna iram dam Manipur gi tongan ba koi mixat kaya porkani ha gi hajaba thamjari sida nate koi irei kai iram dam sida tongan ba masana kaya da national and international level da phangla khraba simulaba player sing amasung outstanding phangpa mi punamak harau kyam opagi function se koina atat akham laitana mamang da pangthu tuna lakli loinana matung tabra so ekoi simulaba reception gi function sing ase ekoi makatana mo pangthuk jagane Thasiki tang taragani panda pangthukadoriba Mr. Rubaru contest king asi official assessing ceremony khwathong de laiba Hotel Octavia da pangthukre finalist singi oiba ceremony adu da board of advisory gi member Vener Lanamai James director of Rubaru Mr. Manipur Arvind Tonjam State Director of Rubaru Mr. Manipur Amade Director Personality Grooming Strela Thongnak Jumna Chingba Miyoi Singna Sharugyaki Security Force na yamlaba heroin number 4 Fagat Kray Thasiki Taragahumdoida Security Force na Churachandpur District ki Lamjang Village tagi PK Sector Chahi Kuntraganithoi Koba Miyoi Sidagi Sapon Kef Chaniga Kunda Haptuna Thamlamba heroin number 4 Singadu Fagalakibani Faraba Miyoi Edudagi Bolero Amashu Fagat K Faraba Miyoi Makataba Aingyoba Tabak Lokana Bagidamak Churachandpur Police na Kesama Lokat Kray Sahitya Seva Samiti Kakching Manipurna Samiti Asigi Yankai Mapan Suba Mapo Kumon Thauram Pangthokpaga loinana Sahitya Seva Samiti Kakching Manipurna Saireng Warimucha Amadi Wareng Mapung Oiba Chehigi Chefong Chumthang Fongbaga loinana Samiti Asina Aiba Singda Akhanana Mana Lanthokpagi Thauram Library and Information Center Kaksingi Mipun Sangdangasi Pangthokre Thoramaduda Youth Affairs and Sports ki Secretary Naurim Prabin Hanagi DM University ki VC Professor and Rasmohan Amadi Sahitya Seva Samiti Kaksingi President Khetri Bidana Chingba Miyoi Singna Sarugyaki Mana Fanglaba Ningombom Nando Kaithelakpam London Kriti Chan Luang Laishram Momo Lamabam Birendra Amadi Yumnam Achobada Mana Mathum Lanthoki Hauzik Paugi Maraktan Atem Refrek Ama Lauzari Every great future begins with the right start. At JJ School Montessori, we discover talents, nurture dreams, and shape the future of your child. Here, learning isn't just in books, it's in creativity, sports, real-world skills and values that last a lifetime. Matamgi nungsit nungsa amadi ayinga sana maram moiraga lok tungba amadi khubana singba tatana thohalli pumna maksibu kudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi selaba amadi khangnau mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Dada! Hindi magkigano. Alam mo tamo, sige yung se, next time tinacheksin na laksila ka tamo ka ba ni Ned? Dada lang se, juhar habaga am takidar bo. Asum na, mayam na machalbog na option lugum. Masige yung masibog, aso yung ang ko kada batagi. Next time napseli. Next time juhar habating matok na nabasim mani. Zaman check mo isi na mana, concrete ka tok na tinago matamda, kapang amuk na hengal adli. Next TMT, strength is in the quick. Honglagli ba punsigi lambi sida aray ba chaba yaba makai sasinari. Adone hidak langthak kayama sadaba yarakte sasil liba singduna adom gi liver da kayam sokhalli khangbibra. Liver na bu soklaba chaning thakning ba phawdaba puk nungai taba khong hamba nungai raktaba amadi kuchu kumen senghallakti. Kuding magsibu ngakthok ke hairabadi Jolip 100% natural syrup amadi capsule. Jolip 100% natural syrup and capsule. Free Gynecology Camp January tha asi Cervical Cancer Awareness Month tabaga iroinana Siza Urban OPD Kaisampatna lakadoriba January tang 12 dagi 13 phawba ayuk pung 8 dagi ama phawba Free Gynecology Camp pangthokjagadori. Free Gynecology Consultation, free ultrasound screening loinana investigations and procedures singda 10% concession su pizagadori. Akupa marol kidamak pizariba number asida pau phawbiro. Break matungda mayamba mukahana taramnok churi loina makhataba pau bizari saknairaba Manipuri isai iba Bizent Kumar Sharma gi marifutara mathoi suba mapokumon thauram Imphal gi All Assembly Road laiba Manipuri Hindi Parishad ki auditorium da pangthokre Thoramaduda Nomaithem Pahari Memorial Trust ki President Songtham Kamala Asai Lof Manipur ki President Dilip Mayengbam Sahitya Academy
गी Manipuri Language Advisory Board की हानगी कन्वेनर नौमाइथेम किरण कुमार ना मरुएब म्यूजिंग ओइना सर्ग्या की बी जेंट कुमार के फोटो दा हिकल लेका तमदुना हौदो की बात थोरम मदुदा वांगांग की बसिंगना जेंट कुमार ना मणिपुरी साहित्य अमसुंग इशै मयेकता महागना पी की बखुदोलबु सिंगथाखी जेंट कुमार ना इरंबा इशै मयेक हौजिकना मणिपुर की स्टेट सॉन्ग ओरिबा असिना स्टेट असिदा लैमिनरिबा मियाम की साउथोकचबा याबसिंग अमत्ता ओइबा अमसुंग कल्चरल आइडेंटिटी दा चाउना ममी तारी महागना मणिपुरी लोन साहित्य अमसुंग म्यूजिक की दमक लौखिबा थौदांग तुंग कोइना लेहौरगनी हाइनसु वांगांखिबा सिंगना फोंगदोखी Manipur Adventure and Allied Sports Institute Masi Kairau Imphal East na sinduna numit mangani chupna chathagadaba Winter Adventure Camp 2026 Kairau da leiba Masi Complex ta hogdokre Camp asi Masi gi President Leisangthem Kunjukeshwar amasung Dr. K Romeo Maiteina hogdokhi Camp asi da nupamacha trainee taraga manga romna sarugyari course asi da lead up games yoga waterman safe training obstacle course trekking hiking rock climbing ni chingba matangda training pigani Fancier Educational Society Thawal na run tawgadaba Smart Kids Foundation Koba Kids Center ama Thawal wang matabada leiba Sophia English School da saknairaba actor and singer Hamom Sadananda amadi Yarsin Chanuna hangdokre Fancier Educational Society Thawal gi President Aispriyo Sophia School gi Oja Singh Guardian Kaya amadi Mahirwa Kyana Sarugyaduna Pangthokiba Kids Center hangdokpa thormaduda Hamom Sadanandana Pikliba Angangbu Makoigi Yumfam Hena Fagananaba Hangdokliba Kids Center asina Angang Singbu Hena Mayek Sengna Takpiba ngamba Orashinu amadi Oja Singna Angang Singbu Achumba Maikeida Pubada Hena Thauna Hapa Orashinu Haina Fongdoki Apikpa angansingbu foundation mafung sengna takpiba ngamdanaba hapsalabiba Francesca Sophia ki kanusida Smart Kids Foundation haidana thorba se hena phaba aduga angansingsu mayek sengna takpiba tambiba ngamba jasingsu angansingbu takpiba na yekaba class keep tawba ngamba hena phaba pinabiba oisan Kangleipa Communist Party People's War Group MC Unification KCP PWZ na haukiba chahisa kaya dagi Kangleipa Manipur dagi afaba sanari kaya puthoknanaba hakthengna madina koinana thabak tawduna laklingai charagasida Thoubal District ki manung chanba Lilong Taren Makhong dagi Syed Majibur Rahman apokpa laikhidraba Syed Niaz Alina Manipur Cricket Association MCA gi mingda sanari singdagi senja thumjaga mari lenaba thabak खरा तौरंबसी तसेंगना लाइवक थिबने लोना थिंख्रब लोबसगी पियारो चिंखैंगानबगी चेरोलमदा सानरोय सिंगदगी सेंजा थुमजागा मरी लेनबा थबकता चेनरिबा सेट मजिबुर रहमान ना चही अहुम मणिपुर क्रिकेट एसोसिएशन MCA गी थबक थौरम अमतदा याव यारोय मागी मथक्ता KSP PWZ ना चही अहुंगी अथिंग बथमले मखाताना मतौक्रमना सेट मजिबुर रहमान ना सानरोय सिंगा सेंजा थुमजागगी मरी लेनरम बनो हाबदसु लुपना थिगलगनी लोना मणिपुर क्रिकेट एसोसिएशन MCA नसु सेट Majibur Rahman Gumba Mui Amabu Mataukrama Association Gamari Lainaba Tabakta Yaholibano Lufki Oenadi said Majibur Rahman Amadi Manipur Cricket Association da Mahakumba Mui Kasu Yauribra Habadu Tigat Kani Masida Lebak Miam Amadi Association Asu Mating Pangbiu Hairi Thailand gi Takro Foundation da February Mafan Fawasathakadaba Sepak Takro Training Camp ta Sarugyarunaba Manipur gi Sanari Nipan amasung official ani Imphal Thadokre Akhanaba training asigidamak Sepak Takro Federation of India na Khangalaba Sanari Singadudi T Robinson Maitai M Manglemba Yaikom Lenin Maitai S Roshan amasung Muitum Ningtambani Nupi gi Sanari da Yumna Malemnganbi Chanam Jennifer amasung Longjam Linthoini official oina Hirom Kiran Kumar amasung Case Nikeni Timasingasi Bangkok Kidamak Delhi Thadokre Hairi Loislakota Maruiba Pau Amuka Hanna Pizari Hausumaki Wenadi Soidna government Semlagani Haibaki Chap Chabawa from Lake Tribumale Hina Speaker TXA Tabertana Fongdokre Manipur government ki thabak lobada hanbo oina Manipur Staff Selection Commission na CVT Mortar Recruitment pangthuk lagani hairi Amadi Manipuri Khunaida Mahai Lairembi ki fida haibasida nomgi seminar ama Khongnang Thaba University da pangthokre Hauzik Fabugo Enadi Manipuri Pau Matang Stelojere Mireng Tabiri Bapunamapu Amuka Hanna Khurumjari